ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝꯒ ꯆꯥꯎꯅ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ MP ꯑꯁꯥꯗꯎꯗꯤꯟ OACꯅ ꯉꯁꯤ ꯆꯠꯊꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯀꯦꯁꯁꯤꯡ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯦ ꯍꯥꯏꯅ ꯗ ꯄ꯭ꯔꯤꯟꯠꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯏꯝꯐꯥꯜꯗꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯤꯡ ꯌꯧꯕ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯔꯚꯤꯁ ꯐꯪꯍꯜꯂꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯕꯤꯅꯤꯠ ꯖꯣꯁꯤꯅ ꯉꯔꯥꯡ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯈ꯭ꯔꯕꯁꯨ ꯏꯝꯐꯥꯜꯗꯒꯤ ꯕꯤꯁꯅꯨꯄꯨꯔ ꯐꯥꯎꯔꯒ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯀꯗꯕ ꯕꯁ ꯑꯃꯠꯇ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯊꯤꯖꯤꯟꯅꯕ ꯁꯦꯝꯈꯤꯕ ꯃꯦꯝꯕꯔ 3ꯅ ꯁꯥꯕ ꯖꯨꯗꯤꯁꯤꯌꯦꯜ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯀꯝꯃꯤꯁꯟꯅ ꯄꯤꯈꯠꯂꯛꯀꯗꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯝ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯀꯨꯝꯖꯥ 2025ꯒꯤ ꯃꯦ 10 ꯐꯥꯎꯕ ꯁꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯔꯤꯌꯟ ꯂꯦꯡꯒ꯭ꯋꯦꯖꯇ ꯒ꯭ꯔꯦꯖꯨꯑꯦꯠ ꯅꯠꯇ꯭ꯔꯒ ꯃꯥꯁꯇꯔ ꯄ꯭रोग्राꯝ ꯂꯣꯏꯔꯕꯁꯤꯡ ꯀꯣꯔꯤꯌꯥꯒꯤ ꯀꯝꯄꯦꯅꯤ ꯑꯃꯗꯤ ꯕꯦꯡꯛꯁꯤꯡꯗ ꯊꯕꯛ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤ ꯍꯥꯏꯅ ꯄ꯭ꯔꯣꯐꯦꯁꯔ ꯍ꯭ꯌꯨꯡ ꯌꯨꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯗꯤ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯃꯥꯡꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ 9ꯅ ꯁꯥꯕ ꯀꯝꯃꯤꯇꯤ ꯑꯃ ꯁꯦꯝꯂꯒ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯗꯝ ꯂꯥꯡꯈꯠꯂꯛꯅꯕ ꯃꯅꯤꯄꯨꯔ ꯍꯥꯏꯀꯣꯔꯠꯅ ꯂꯩꯉꯥꯛꯇ ꯈꯪꯍꯟꯈ꯭ꯔꯦ꯫